ꯃꯌꯥꯝ ꯉꯁꯤꯁꯦ ꯅꯣꯡꯉꯥꯜꯂꯛꯄꯒ ꯑꯩꯈꯣꯏ ꯃꯥꯕꯣꯛ ꯈꯣꯏꯗ ꯆꯠꯇꯣꯏꯅꯤ ꯍꯧꯖꯤꯛꯁꯦ ꯅꯨꯡꯊꯤꯟꯒꯤ ꯂꯟꯁ ꯑꯥꯗ ꯇꯧꯔꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯕ꯭ꯔꯦꯛꯐꯥꯁꯁꯤꯒ ꯑꯣꯏꯅ ꯇꯧꯔꯅꯦꯕꯀꯣ ꯉꯁꯤ ꯀꯦꯛꯁꯦ ꯌꯥꯝ ꯆꯥꯅꯤꯡꯕ ꯑꯩꯅ ꯆꯥꯒ ꯊꯛꯑꯅꯤ ꯑꯗꯣ ꯆꯣꯂꯦ ꯚꯇꯨꯔꯦꯗꯤ ꯍꯥꯏꯈ꯭ꯔꯦ ꯉꯔꯥꯡꯗꯤ ꯅꯣꯡ ꯌꯥꯝ ꯀꯟꯅ ꯍꯩꯊꯈ꯭ꯔꯦ ꯑꯗꯣ ꯅꯣꯡꯉꯥꯜꯂꯒ ꯅꯨꯡꯁꯥꯗꯤ ꯁꯥꯕꯤꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯕ꯭ꯔꯍꯃꯄꯨꯇ꯭ꯔꯒꯤ ꯕ꯭ꯔꯤꯖꯇꯅꯤ ꯑꯁꯤꯗꯒꯤ ꯃꯊꯛꯇꯒꯤ ꯕ꯭ꯔꯍꯃꯄꯨꯇ꯭ꯔ ꯐꯖꯅ ꯎꯔꯦ ꯑꯗꯣ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯑꯗꯨꯒ ꯑꯩ ꯅꯔꯪꯒꯤ ꯑꯃꯨꯛ ꯆꯠꯇꯣꯏꯅꯦꯕꯀꯣ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯂꯤꯠꯂꯤꯕ ꯇꯣꯞꯁꯦ ꯄꯤꯇꯤꯑꯥꯔꯅꯤ ꯀꯂꯦꯛꯁꯟꯅ ꯏꯁꯄꯣꯟꯁꯔ ꯇꯧꯅꯕꯒꯤ ꯑꯩꯒꯤ ꯄꯤꯕꯤꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯗꯤꯖꯥꯏꯟ ꯃꯌꯥꯝ ꯃꯈꯜꯁꯨ ꯐꯖ ꯐꯖꯕ ꯃꯌꯥꯝ ꯌꯥꯎꯕꯅꯦ ꯃꯥꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯦꯖ ꯑꯩ ꯁꯥꯏꯠ ꯁꯀ꯭ꯔꯤꯟꯗ ꯊꯣꯛꯍꯟꯖꯔꯝꯒꯦ ꯃꯌꯥꯝꯁꯨ ꯆꯪꯉꯒ ꯐꯣꯂꯣ ꯇꯧꯗ꯭ꯔꯁꯨ ꯇꯧꯁꯟꯕꯤꯔꯒ ꯑꯣꯔꯗꯔ ꯇꯧꯁꯟꯕꯤꯔꯣꯕꯀꯣ ꯁꯤꯗꯩ ꯁꯨꯝ ꯈꯔ ꯆꯠꯂꯒꯅꯦ ꯃꯥꯕꯣꯛ ꯍꯣꯏꯒꯤ ꯅꯔꯪꯒꯤꯒꯤ ꯕꯣꯟꯗꯥ ꯍꯥꯏꯕꯗꯨꯒꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯦ ꯃꯥꯕꯣꯛ ꯍꯣꯏꯒꯤ ꯃꯥꯁꯦ ꯃꯐꯝ ꯈꯪꯉꯤ ꯈꯪꯗꯕꯁꯦ ꯑꯩꯇꯅꯤ ꯑꯗꯣ ꯃꯥꯁꯨ ꯀꯨꯏꯅ ꯂꯩꯔ ꯂꯥꯛꯄꯅꯤꯅ ꯍꯥꯏꯐꯦꯠ ꯉꯥꯎꯏ ꯃꯤ ꯑꯅꯤ ꯁꯨꯕꯅꯤꯅ ꯀꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯂꯣꯏꯔꯦ ꯅꯨꯡꯁꯥꯁꯦ ꯉꯁꯤ ꯑꯃꯨꯛ ꯏꯁꯀꯥꯔꯐ ꯄꯣꯔꯛꯀꯦ ꯇꯧꯔ ꯀꯥꯎꯗꯅ ꯑꯃꯨꯛ ꯄꯣꯔꯛꯇ꯭ꯔꯦꯕ ꯊꯣꯔꯛꯑꯒ ꯍꯦꯛꯇ ꯅꯤꯡꯁꯤꯡꯉꯛꯄ ꯁꯤꯒꯤ ꯀꯤꯠꯆꯟ ꯐꯔꯅꯤꯆꯔ ꯂꯩꯕꯗꯨꯒ ꯆꯪꯗꯣꯏ ꯅꯠꯇ꯭ꯔꯣ? ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯁꯤꯇꯤ ꯃꯣꯜꯗ ꯆꯠꯂꯤ ꯑꯗꯨꯒ ꯅꯣꯡꯃꯗ ꯑꯩꯈꯣꯏꯁꯦ ꯃꯈꯣꯏꯗ ꯀꯣꯏꯕꯤꯅꯤ ꯀꯣꯏꯕ ꯌꯥꯕꯉꯩꯀꯣ ꯑꯗꯨ ꯁꯥꯁꯨ ꯁꯥꯕꯅꯤꯅ ꯋꯥꯗꯤ ꯌꯥꯝ ꯋꯥꯏ ꯑꯗꯨꯒ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯌꯥꯝ ꯀꯨꯏꯅꯁꯨ ꯂꯩꯗꯣꯏ ꯅꯠꯇꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯁꯨ ꯀꯣꯏꯊꯣꯛꯍꯧꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯇꯥꯅꯁꯨ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯂꯦꯕꯀꯣ ꯌꯥꯝ ꯌꯧꯔꯦ ꯃꯌꯥꯝ ꯃꯅꯨꯡ ꯆꯪꯉꯛꯑꯦ ꯑꯩꯈꯣꯏ ꯁꯤꯗ ꯀꯩꯅꯣ ꯂꯩꯔꯦ ꯀꯥꯞꯐꯝ ꯂꯩꯔꯦ ꯁꯤꯅ ꯕꯦꯛ ꯀꯂꯦꯛꯁꯟꯁ ꯌꯥꯝ ꯁꯥꯊꯤꯅ ꯆꯥꯎꯋꯦ ꯃꯣꯜꯁꯦ ꯈ꯭ꯋꯥꯏꯗꯩ ꯆꯥꯎꯕ ꯃꯣꯜꯅꯦ ꯃꯌꯥꯝ ꯑꯁꯦ ꯃꯌꯥꯝꯁꯨ ꯈꯪꯕꯤꯔꯝꯅꯤꯗ ꯈꯪꯗꯕ ꯌꯥꯎꯔꯒꯁꯨ ꯁꯨꯝ ꯑꯩꯅ ꯍꯥꯏꯔꯕꯅꯤꯅ ꯈꯪꯉꯅꯤꯗꯅꯀꯣ ꯑꯗꯨꯅ ꯁꯨꯝ ꯍꯥꯏꯖꯕꯅꯤ ꯆꯥꯎꯃꯟꯗꯅ ꯆꯪꯅꯕꯨ ꯌꯦꯡꯅꯤꯡꯗ꯭ꯔꯦꯗ ꯅꯣꯏꯅ ꯉꯥꯎꯕꯒꯤꯅꯦ ꯐꯖꯅ ꯇꯥꯗꯕꯒꯤ ꯂꯥꯛꯇꯕ ꯍꯥꯏꯁꯤꯗꯤ ꯈꯔ ꯉꯥꯎꯕ ꯇꯥꯔꯦ ꯍꯧꯅ ꯁꯥꯅꯤ ꯑꯁꯤꯗꯤ ꯃꯐꯝ ꯇꯤꯟꯅꯕꯗ ꯈꯔ ꯉꯥꯎꯕ ꯇꯥꯔꯦ
कुर्ता पैजामा आता यो ले सिगना छोटका तब सब ये नहीं मनों चंग बजे साकत ल लाको न मलोय इंग खले से चंग छिना फॉर से कलेक्शन फजा फजा योन ब मा चलो फिर हम मान चलो नहीं कम lâu cái nào anh phải là giàu hả năng là sao cậu đi gì anh phải cái mà gì lâu cái mà lâu thôi nè nó apa mà lâu rồi cái đó ang yang कुर्ता कलेक्शन तक ओइदोने अदुगा अंगांगिसु यावबको कुर्ता तदि योलिसे sum yentokpagi lakpanida koiboina anegumba setpanina asigumba setpagi matam leijadrabina ko special ora kaidawdor sum yenga sumanu ngai amani yamasina nupagi Bada. Apa sah kom dah suai dah angang mas. Yang cawang ini pun orang sang lagi betul ngamar oh. Sunglasses mata. Angang itu apa trade ini sudah yo, itu yang ketiga lah. Watch the now see a fire exit. Where is it? Koi bersuara bang ni. Crocs le Crocs हम खान नहीं जाना था, हाँ Crocs हम खान नहीं जाया, नंगी ट्रेन का इसी को ले ले, wow footwear 是嘞，一下footwear 是嘞吧？喂 ，casual wear， 吃饭不？用一下。
Hello. Different lấy phải. Actually today sẽ phải được cái mình cháu. Hello xem mình ở đây. Ôi sản phẩm gì xem nào? Cái yoli những sẽ lao xe. Này những ai này tầm này quay đi qua. Không phải cho hiện bắt ta đấy. Nên nhìn thấy à vào bên. Em thấy tôm mảnh cũng yêu lấy đi để làm này. Chụp sao cái này nó lấy chân phụ chắc là cái gọi là quay sai thì lấy những ai này tầm này. Cái decoration rất là style. Sao cái phải làm làm này đấy? Làm chơi đấy sẽ đi. Xin nhìn palm vậy. Còn nó hình in ô ngoài in vậy. Cái video là cái hả cái này. Mà nó xí. As mà khô gì. Xí không nhỉ? Kitty sẽ lấy đấy. Wow, unicorn sẽ lấy đấy chứ. Cái gì palm à? Palm đi. Không có nhau. Thằng ngồi. Cái gì như có tiền tiền. Cái gà gì thâu ya vậy? Ang. Train nằm gần thâu rồi. Sedra. Wow. Ma'am, acar makan yang lain deh. Sehingga elephant apa lagi? Chwba, tomat mangga, sele, garlic, jackfruit. Usoi sele tu. Usoi acar sele. देख लीजिए मैम टेस्ट नहीं जाएगा Just तो कुछ ऐसा. आप टेस्ट करके ले सकते हैं ये छोटा डब्बा में कितना है? ये तो 200 का है ठीक है मैंगो बस उम्र सास वो हाँ मिला. गार्लिक मिलेगा बैम्बू शूट मिलेगा ये आपको किंग चिली मिलेगा ये कोटा का है जगह जगह. ini nanti ada kamar kalau masuk bisa mana sih mana bra Ana kitchen की कौन सा? Collect tàu bây giờ cái này về cái này làm này ấy nói tàu này rồi cái tàu này kia ta cái tiếng ngầm là bây giờ đâu phần mà mà sẽ tàu cái này yên xem mana tahu ini ras ke đây sudah dapat kerja kalau di panggung cái này tiếng ngầm là bây giờ fry cái nó tàu mới ra mà nó thơm gì vậy nè mà phải thôiว่าได้ยังไงสิเดียอายุเตยโทรลงไปนะตรงมาริตาเลยผ่านยังกุลิสเปซาเร่ตัวก็คือมันจะทักแค่ตัวแบบนี้ยังซาแบบนี้นะก็ไอเชี่ยวเป็นอาหารเนี่ยแบบเอาลงมาเร็วแม่มาคุยกับสเปซโตเน่เขาจันทร์ตากีมองมาคนใหม่ตัวเว้ยนี่
ꯑꯩꯅ ꯂꯩꯇ꯭ꯔꯒꯗꯤ ꯃꯌꯥꯝꯅ ꯐꯖꯅ ꯀꯃꯥꯏꯅ ꯌꯦꯡꯉꯛꯇꯣꯔꯦ ꯅꯠꯇ꯭ꯔꯥ ꯃꯔꯩ ꯌꯦꯛꯄꯩ ꯍꯦꯕꯤꯠꯁꯤꯗꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ ꯂꯨꯍꯣꯡꯕꯒꯤ ꯀꯨꯟꯗꯣ ꯍꯣꯝꯗꯥꯏ ꯀꯨꯏꯔꯛꯅꯦ ꯃꯆꯤꯟ ꯐꯥꯖꯜꯂꯒ ꯃꯤꯄꯣꯛꯈꯤ ꯃꯔꯩ ꯂꯦꯞꯄꯗꯣ ꯃꯆꯤꯟꯒ ꯈꯔ ꯀꯪꯁꯤꯜꯂꯤ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯃꯣꯜ ꯆꯪ ꯂꯣꯏꯔꯒ ꯍꯜꯂꯛꯑꯦ ꯍꯜꯂꯛ ꯂꯣꯏꯔꯒꯀꯣ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯦ ꯑꯗꯨꯒ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯟꯗꯥ ꯋꯥꯏꯔꯝ ꯄꯨꯡ 6 ꯇꯥꯔꯦꯕꯀꯣ ꯍꯧꯖꯤꯛ ꯕꯤꯁꯥꯜꯁꯨ ꯆꯪꯊꯣꯛꯑꯒꯦ ꯁꯨꯝ ꯑꯍꯣꯡ ꯑꯆꯥꯎ ꯌꯦꯡꯉꯛꯀꯦ ꯁꯨꯝ ꯅꯨꯡꯉꯥꯏꯗꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯁꯟꯗꯣꯏ ꯁꯔꯨꯛ ꯑꯗꯨꯒ ꯑꯩꯈꯣꯏ ꯗꯤꯅꯔꯁꯨ ꯇꯧꯔꯛꯑꯅꯦꯕ ꯍꯜꯂꯛꯑꯒ ꯁꯨꯝ ꯀꯣꯏꯕ ꯑꯣꯏꯅ ꯆꯠꯂꯨꯁꯤ ꯑꯩꯅ ꯇꯧꯕ ꯀꯥꯡ ꯄꯝꯊꯔꯛꯑꯒ ꯆꯠꯄꯒꯤ ꯈꯨꯅꯨꯡꯉꯥꯏꯁꯤꯒ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯆꯠꯄꯒ ꯃꯥꯟꯅꯗꯦꯕꯀꯣ ꯅꯨꯡꯗꯥꯡ ꯁꯨꯃꯥꯏꯅ ꯏꯪꯊꯔ ꯆꯠꯄꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯁꯦ ꯍꯦꯟꯕꯅꯤ ꯏꯪꯉꯒ ꯅꯨꯡꯁꯥꯒꯤ ꯁꯥꯕꯗꯨꯁꯨ ꯑꯣꯏꯗ꯭ꯔꯦ ꯁꯤꯅꯗꯤꯀꯣ ꯌꯥꯝ ꯄꯜꯇꯟ ꯕꯖꯥꯔꯗꯒꯤ ꯕꯤꯁꯥꯜ ꯌꯥꯝ ꯅꯛꯅ ꯂꯩꯔꯦ ꯑꯗꯨꯅꯅꯦꯕ ꯑꯩꯈꯣꯏꯅ ꯅꯨꯡꯗꯥꯡ ꯑꯣꯏꯔꯁꯨ ꯊꯣꯛꯂꯛꯏꯁꯦ ꯅꯨꯡꯉꯥꯏ ꯅꯨꯡꯗꯥꯡꯗ ꯊꯣꯛꯂꯛꯄꯁꯦ ꯁꯃꯨꯒ ꯀꯩꯒ ꯑꯣꯏꯅꯦ ꯎꯆꯤꯒ ꯏꯁꯥꯁꯨ ꯃꯃꯥꯡꯗ ꯂꯩꯔꯦ ꯋꯥꯎ ꯃꯌꯥꯝ ꯑꯥꯗ ꯊꯨꯝꯃꯔ ꯌꯣꯜꯂꯤ ꯂꯥꯏꯠꯁꯦ ꯃꯌꯥꯝ ꯕꯤꯁꯥꯜ ꯆꯪꯉꯛꯑꯦ ꯕꯤꯁꯥꯜꯁꯤꯅ ꯑꯃꯨꯛꯇ ꯑꯣꯐꯔ ꯌꯥꯝ ꯐꯖꯕꯅꯦꯕꯀꯣ ꯆꯨꯔꯦꯅꯦ ꯃꯤ ꯄꯥꯏꯃꯟꯗꯅ ꯇꯧꯔꯤꯁꯦ ꯈꯠꯃꯟꯗꯅ ꯏꯁ ꯆꯥꯏꯁꯦ ꯀꯥꯟꯅꯩ ꯀꯗꯥꯏꯗꯩ ꯀꯥꯟꯅꯩꯅꯤ ꯑꯄꯥꯝ ꯑꯄꯥꯝꯕ ꯌꯥꯎꯒꯦ ꯑꯗꯨ ꯄꯥꯝꯕ꯭ꯔꯣ ꯑꯗꯨ ꯁꯦꯠꯂꯒꯦ ꯍꯥꯏꯔꯣ buy one get one free MRP 69 มียามเฮโพสุยามนะเลยมณีपुरꯒसुยามठीकेने दो पोसु फजैदुसु को 이제 로에다 땅이 아주디 파네가 셀을 줘야 사 하 시그이디라 이제 봐 आई दिसुं फरदिं साइ व्हाइट कलर ने पोस्ट है ना यार बेसी आला ही है इंदा के सब नुआई नहीं साइज 照了因为这样照
ꯈꯜꯂꯤ buy to the 358 rupees-tani offer ꯌꯥꯝ ꯐꯖꯕ ꯊꯥꯔꯤ ꯑꯗꯨꯒ ꯄꯣꯠ ꯈꯔꯁꯨ ꯂꯧꯔꯦ ꯑꯁꯤꯒ Pardon. curtain ꯅꯠꯇꯅ ꯌꯥꯝ ꯐꯖꯗ꯭ꯔꯥ ꯁꯤꯅ bathroom